lising amaga chamriga maudraga nipan amadi private ke mahisangdagi mahiroi lising kuntareka kuntra tarukni Chingbagi mahiroi lising tarampanga nifu taruk amadi tampaktagi mahiroi lising taratreka chatruka hundramapan oibagi manungda tampaki IDP mahiroi chani kuntra mathoi Chingi IDP mahiroi chamaga humpu mathoi punna mahiroi chahunga maudraga nithoisu exam asida saruk yagadori Examination asi mapumfana pangthuk nabagi damak Chingda nodal officer tara thamkre tampaki oina inspection team kuntra taruki matakta special team tarani thoisu semkre Chingi oinashu nodal officer gi matakta inspection team kuntra taruk romsu semle karigumba thowa mingdaba thodok thoklakpa batamda yengshinaba amadi miyamna paw piratnaba control room semduna hangdukle Miyam the control room the number da paw pirakpa yagani Miyam students organization amadi mahiroi singna examination ase mai pakna pangthokna na ba khona bada mating pangbiu tarigumba examination asida nataba pambai seasonaramba natraga nakoina na chenaramba tarabadi lisingani kungamari dagi chatnaba hokiba the Manipur Prevention of Malpractices in High School Leaving Certificate Examination and Higher Secondary Examination Act 2014 gi makada chahi tara jail da thamba natraga lupa crore ama fawgi fine thian bagi cherak lei mahiroi singna taba pambai season adana exam asida saruk yabiu isagi akhanba aduna changdamnaba asida saruk yaduna mai pakpa oibiu haina phongdokhi Paumi singna hangba wahangi paukhumda secretary detail na hai mamang chahida boss emeloba class 10 gi exam da question leak oibagi rathakta SO ama chenai haina laikhiba adu tasengbadi examination center adugi AOC na chatharaba thabakni mahakti chenaram de adubu makhoi gi case ngasi fawa makhata na chathari boss em thariba SOC chahi kaya gi experience leiraba oza ngaktani karigumba makoishu channel pa thingarabadi chap manaba chairak fangani haina phongdokhi kumatoi simna kumatoi amadi tanda exam aika center center kasmontu sekani kunna mahiroi isum thakta dauka safek kumana hasagani masiba komasa masuna isintara pansun hundrawana amadi nupi masaki masina dismutara pansun yang begini government schools ki sata isim pansam programa koina srugagani cadet Tapaki miyam da free movement tawbada pamdaba thodok thoklak loi haibagi thajaba piba ngamloi Chingama ditamgi marakta thamliba buffer zone asina kuki zo miyambu pamdaba thodok wathok singdagi ngak senduna thamlibani tampakta laiba miyamna chingi kuki zo miyamna namna khunda leitadna laiba mafam sing the free movement tawbada pamdaba thodok thoklak loi haibagi insurance piba ngamloi haina kangpopida west choba CSO committee on tribal unity kotura thadorpa cherol amada phongdorkli Kotura thadorpa cherol amagi matung ina chengamadi tamgi tainaba mafam singda thamliba buffer zone asina hingsa yawa thodok wathok singdagi ngak senena ba amata ngairaba pambai amani pambai asina chingda khunda leitaduna lairiba kukizo miyamda leibak asina piriba constitutional safeguard adu ngak senena thamlibani Haukiba chahi lising anina kunba humdagi mi ohumdagi thoklakiba Manipur crisis asida chengamadi tongan ba mafam singda khunda leitaduna lairiba kokizo miyam ngasi fawba hingsa amadi awabagi chaitheng kaya mayog aduna lakli President Drew Lokthokna Yumnang Khemchana lochengba Manipur lengak nauna semkhiba asigi matangda yaningdaba phongdokladuna kotuna thadorpa cherol asina makhatana phongdorakibada India lengak ke maikadagi President Drew Lokthokna Manipur nauna lengak semkhibasi electoral politics ka mari lengana khudongchaba khara fangnabagi damak semkhiba lengak amani Koki Jomiyan thengnariba political economy amadi security ase lumna lauduna semkhiba lengak amanate phongdorakli Manipur lengak sembada sogaliba kukizo MLA sing asi masagi credibility amadi tungyoiba political career adu central leaders singda senabagi khudam amani haina su pendaba phongdoknarakli Manipur da tungkoiba ingtappa khunai amada hanjilakna ba honagi hairabadi India lengaki maikadagi article 239 agi makada legislature yawa union territory gi demand kuki zomia matawriba si pigadabani haina su cheroya sinama katarakli
Panba yabadi haukiba nomanini mamangda Deputy Chief Minister Losi Dikona Manipur Layaki Maika Digi Kangpokpi Fauna Senapatida Cabinet Mifam Pangkukna ba Thorang Tori Haina Media da Fondo Kibasu Laikre Asidanatana State Kibatakta IDP Singa Haktenena Amadi Online gi Kutangda Unabagi Manipur Langa Ngasenduna Pangtok Kiba Thoram Amada Kukizomyana Namna Kunda Laitadna Laiba Chingi District Singda Hangliba Relief Camp Singda Changja from Loduna Laiba IDP Singa Chief Minister Yumnang Kem Changa Online gi Kutangda Virtually Wari Sanaduna Awana Tana Kibaki Wari Su Laikrabani Thoramadu da Hariba Kukizo IDP Singa Changja from Loduna Laiba Tongan District Singi Relief Camp Singi Mohut Sinduna MLA Pauliran Haukip MLA LM County Amasung Deputy Chief Minister Memchaki Gana Sarugya Kibani Special Intensive Revision SIR na Census amadi Delimitation ki mahut sinba yaroi Jitendra Ningomba Manipur da ena sinatraga masiga manana kangon chatnaba khaktana Manipur ki mito khandokpa ngamgani state asida Special Intensive Revision na Census amadi Delimitation ki mahut sinba yaroi masi khangna lenga nga thabak tawdrabadi miyam gi ihau naptana afaba fal famloi haina Campaign for Just and Fair Delimitation ki convener Jitendra Ningomba na fongdokre Wafamasi India Lengang April Thadagi Census Tonabagi Tabak Pakalakiba Asi Param Chumna Pangtuk Nabagi Matangda JFD na Sinduna Mafam Kayada Paring Naina Chatuna Chatarakliba Khana Nabagi Mifam Gisarukama Oina Nasi Imphal East District Ki Wangken Community Hall da Pangtuk Kiba Miyangi Mifam da Fongdok Kibani Campaign adu da Michael Adongi Maya Paibi Amadi Club Singi Miyoy Kayasu Sarugyaki Mifam adu Kamari Lenana Jitendra Ningomba na Makhata na Fongdok Kibada Manipur na India na tindringai amadi India na British ki loyla makhada lairingai matamdagi hauduna mikok thibagi thabak chathaba hokrabani adumai namak handak Manipur na pangtukadariba mikok thibagi thabak asi lamdam asigi hojik oiriba fibam asiga chunade loyna India gi ona chanaba hokraba SIR na lamdam asiga laiba mitop sing khandokpa ngamloi mitop khandokpa gi amata ngaraba pambaidi NRC natraga masiga manaba chana kangnon ama chanaraba matamda mitop khandokpa ngamgani Lamdam asidagi mitop sing hana masak khangdoklaba matungda mikok thibagi thabak chathanaba lamdam asida pia langak lairingai matamdagi lauduna lakhiba adu ngasi popular government ama lairabanina government asida yauriba MLA minister sing Makoigi Oiba Cabinet Mifam Famduna Manipurda Mitok Khandoktrungai Mikok Thibagi Thabak Chathandanaba Haina Warip ama lauduna Center da Kangan Gidabani Madunatana India Lengang na Silakliba Census Tawagi Thawangasi Adumak Chathakiba Tarabadi Mapaldagi Narwal da Changlakiba Mitop Singh Mikok Thibada Yaushin Kiduna Makoina Separate Administration Talakpa Karishu Haibangamloi Masi Orektanaba NRC Hana Tawbiba Aduga Mikok Thibiyo Haijabani Loinana Census Tawagi Matamasi Lamdam Madugi Oriba Law and Order gi Fiba Madugi Matuni Nasu Yetok Yashin Tawuyai Masigi Kudamoina Nagaland, Jammu and Kashmir, Assam, Arunachal Pradesh Chimbada, Mamang the census Yetokuna, Matam Kara Laidaka census Toki, Lunan Land Maruk Naraba, National Calamity Toklaba, Disaster Pandemic Toklabadi, Census Yetokpa Yabagi Otopalay, Masigi Matakta Manipur Lenganga, Mifama Famduna, Laybak Asigi, Miam the Pamliba Census Todringa, Bitok Hana Kandukpa Asi, Tabak when a Pangtuk Naba, Warep Lauduna Center the Target Madunatadana India Lenga Ngami Matagom Mitok Kanduktana Census Pangtok Patarabadi Lamdam Masigi Miyanga Loinana Achoba Iho Ama Hawanaba Sem Saba Lore Kumjali Singamaga Chamapan Marfuga Matodigi Hauduna Chahita Tara Kudingi Mikok Thibagi Tabak Chataduna Lagliba Sida Miyam Thingbalate Adumonama Kumjali Singamaga Chamapan Yankaiga Matogi Matunda Lamdam Masida Changlakiba Mitop Singh Hana Kandokpa Amadi NRC Natraga Masiga Manaba Chana Kangonama Chanaba Matunga Sida State Asida Census Tobinaba Haijabani Hana Fongdoki Singi Jagadasu, Lay Kulai Bible, Hobukan, Sixtina Kandol Dogana, Manipur Police Natraga, Asana Police, Mo Alobidi, Aduna, Madugi Levelina, Haying Tabla Kanato View. The Atopomana, Hoja Manipur, Lambisi, Tinguari.
ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯐꯠꯇꯦꯅ ꯃꯔꯝꯗꯨ ꯄꯤꯔꯒ ꯃꯈꯣꯏꯅ ꯆꯦꯗꯣ ꯊꯥꯕꯤꯔꯒꯗꯤ ꯃꯈꯣꯏꯅ ꯀꯟꯚꯤꯟꯁ ꯇꯧꯔꯒꯗꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔꯗ ꯑꯗꯨꯒꯤ ꯑꯌꯥꯕ ꯑꯃ ꯑꯗꯨꯝ ꯑꯣꯏꯊꯣꯛꯄ ꯌꯥꯏ ꯍꯥꯏꯕ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯒ ꯃꯥꯟꯅꯗꯦ ꯍꯥꯏꯕꯅꯤꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯕ ꯌꯥꯏ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃ ꯂꯩꯔꯦ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃꯅ ꯃꯈꯣꯏꯅ ꯑꯗꯨꯁꯨ ꯇꯧꯕꯤꯗ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯤꯁꯤꯅꯦ 이마고 ꯇꯧꯕꯤꯔꯛꯇ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯁꯦꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯀꯩꯗꯧꯗꯣꯏꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯃꯤꯌꯥꯝꯁꯦ ꯄꯨꯟꯅ ꯏꯍꯧ ꯍꯧꯔꯁꯦꯕ 이호 호르가디 아무 태족 태진도 보야해봐 아두디 이호 호르가 태족 태진도 보야봐 이스테 레이그러다 하르가디 1991다 아이코가 당나둘레리바 거기는 나기 시기 그런식해 나가는세 호데 호그라바 미국디 티버 호그라바 아두 미국 티버 호르가수 मखोइन अकन इहो मुतौर बदगी थीगी देबा सुमाइना मखोइद तौगिबा अनमाइना मुई मतौ तमजे हाबिने दे अखोइ काना होननबा मखोइन तौबिरगदि फरे तौबिरक्तदि अखोइ मयाम संगगा अमतंग इहो होमिनर कांदा अखोइ मिटोक मियान सासे खंतोक्र कांदा अखोइ तसिंगना मी मया मोय अंगांग तरा पोकुगी पोक्सोजनु कजु गाइदे असिंगबो पोक्सोबदा लेजिबुदुदि लेजिजनु पोक्तबा खोइन वाजा तारेदना अदो पोहुगिबनिना अदमना सेंग लेजबदो अदुदा तौमिनसी हिंगमिनसी सामिनसी हाबने अखोइ मी हाटके मोइ फते न हाबसु नते मखोइ फै हाबसु न अखोइ फै हाबसु नते असेंग ओइबा पोतुदा युमफुम ओरकांदा मिकोक थीरे कांदा अखोइ पुन्ना तुंगी नुंगाया फबा ओइमिनसी हाबगी वफमदो तमल लाक्सेबनी नेशनल न्यूज मुक पाथकचरी इंडिया अमसुंग ब्राजील न मरुओइबा सेक्टर कयादा यानाबा हिरम तरागी खुयेक पिनखरे इंडिया अमसुंग ब्राजील न तोंगान सेक्टर कयादा यानाबा पुरक्तुना हिरम तरादा खुयेक पिनखरे हाइना मिनिस्ट्री ऑफ एक्सटर्नल अफेयर्स की माइकेदगी फोंदोरकले मरुओइना क्रिटिकल मिनरल सिंग डिजिटल टेक्नोलॉजी MSME सिंग अमसुंग माइनिंग की लमदा लेबाक अदिना खुबसमनदुना पुन्ना चौखटमिनबगी खोंथांग सेमखिबनी ब्राजील की प्रेसिडेंट लुई इनाशियो लुला दे सिल्वाना इंडिया दा लाखिबा सिना इंडिया गा लेनबा मरिगी ओइबा अनौबा मयोल अमा पुरकपा ngamli न्यू दिल्ली दा पांगथोकपा जॉइंट प्रेस कॉन्फ्रेंस अमदा इंडिया की प्राइम मिनिस्टर नरेंद्र मोदी अमसुंग प्रेसिडेंट लुलाना लेबाक अनि की मरक्ता ट्रेड हेना पाकथोक चौथोकहनबा अमसुंग तोंगान मचिन चुंखलकलिबा सेक्टर कयादा लैबा कॉर्पोरेशन अदु हेना खुमांग चौशिनबा यानखी लेबाक अनी मरुओइबा मेमोरेंडम ऑफ अंडरस्टैंडिंग अहुम कुये पिनकी डिजिटल पार्टनरशिप फॉर द फ्यूचर हाइबा अमा अनिशुबदा कॉर्पोरेशन इन रेयर अर्थ एंड क्रिटिकल मिनरल्स अमदी स्टील की सप्लाई चेन दा माइनिंग की थबक थोरम सिंग याउरी लुचिंगबा अनी लेबाक अनी की इकोनॉमी बु चाउना सेमदोक्तुना अनिमक्ता कानामिनबा मरुओइबा वाफम सिंग अदु थमनखी लेबाक अनी की मरक्ता थाजनबगी चांग वांखटहनबा अमसुंग मालेमगी ओइबा थबक थोरमसिंगदा अहेनबा थौदांग लौबा ngambagi matang dasu khanaki lakadariba chai khrasita लेबाक अनी की मरक्ता लैरिबा ट्रेड asi US dollar billion kun lanthoknana ba pandam thamli yanaki basing adugi manungda energy and biofuel gi akanba corporation thamba कुदोंग चाबल लेहनबा इंडिया की पासपोर्ट पाइबसिंग की ओइना चाहि तरागी ओइना बिजनेस वीजा नौना हांगदोकपा लोइनना ग्लोबल साउथ की ओइबा हिरम सिंगदा अतोप लेबाक सिंगु मांगजिल थाबा अमदी काउंटर टेररिज्म की मतांगदा पुन्ना थबक तोमिनबा याउरी जम्मू एंड काश्मीर की किच्चवाड़ डिस्ट्रिक्ट सिक्योरिटी पर्सनल सिंगना JEM टेररिस्ट अनि हाटख्री जम्मू एंड काश्मीर की किच्चवाड़ डिस्ट्रिक्ट की मनुंग चंबा साक्रू की उमंग मरक्ता सिक्योरिटी पर्सनल सिंगा नोमई कामनबगी थौदोक अमदा JE मोहम्मद मिलिटेंट अनि हाटख्री जम्मू द बेस चौबा डिफेंस की वांगांगलोय अमना फोंदोरकपगी मतुंग इन्ना मखाताना चथरिबा खुथौनबगी थौदोक अदुदा शिखिबा JEM टेररिस्ट अनि गी मनुंगदा अमदी मकोक थोंबा कमांडर साइफुल्ला यावी हाना थाजाबा फोंदोरकले जम्मू एंड काश्मीर पुलिस इंटेलिजेंस ब्यूरो अमसुंग अतोपा इंटेलिजेंस की पाव फंगबदगी आर्मी पुलिस अमदी पैरामिलिटरी CRPF ऑपरेशन क्रासी 1 की मखादा किस्वा डिस्ट्रिक्ट की साक्रू उमंगदा लैरिबा मिलिटेंट सिंग अदुबु ताकथोकनबा चथरकीबा सर्च ऑपरेशन अदुदा ngasiगी खुथोकनबगी थौदोक अदु थोखिबनी चिंगी नापोंग लेरिबा उमंगी मफम अदुदा ngasi ayuk pung 12 rom tarakpada security force ki kangbu aduga militant sing aduga खुथोकनबा हौखिबनी हाइना डिफेंस की वांगांगलोय अदुना मखाताना फोंदोरकले सिक्योरिटी फोर्स की माइकदगी टेक्निकल ओइबा यामना कंगनबा थोंग सिंग अपुंबा मतिक चाबा अटैक कया चथदुना खुद थोंगनफम अदुदा क्रोप सिंग अदुना
khudum chanduna militant ani adubu hatpa ngamkhibani Prime Minister Narendra Modi na UP gi Meerut Metro amasung Namo Bharat train lamthakri. India gi Prime Minister Narendra Modi na ngasi Uttar Pradesh ki Meerut leiba Satabdi Nagar station gi Metro amasung Namo Bharat train lamthaduna state adugi intra-city amasung atopa state singagi oiba intercity travel da ahenba kanaba kaya puraklagani. Satabdi Nagar station da Prime Minister Meerut South Station Fawa Metro train adu tongduna chatki mahana ngasi city adu crore lising trying to ga chamapan ge kuntrarum ogedaba development project kaya masu sangaduna leibak miyam da khutsinagani hairi ngasi Prime Minister na kilometer marfu gani thoi sangba Delhi Meerut Namo Bharat corridor miyam da khutsinaki loinena India ki ahanba Namo Bharat regional rapid transit system adugi lemhoriba section sing adusu sangaki madugi manung channa sarai kalekhon amasung Delhi ki New Asok Nagar fawbagi kilometer manga amasung Uttar Pradesh ki Meerut Sound amadi Modi Puram da leiba section adugi kilometer kungamathoi sangba section adusu sangabada yauki Namo Bharat asigi India gi ahanba regional rapid transit system ama oina mapung kilometer chamaga marfu hena yangna train adu thawgadori masina Sahidabad Ghaziabad Modinagar amasung Meerut Delhi ga athoba matamda samnahanba ngamgadoribani Israel na Middle East right lay haina fongdokhiba wafam Arab amadi Muslim lebak singna yakidri USA gi Israel da ambassador oriba Mike Huckabee ga Michael gi Middle East ki lamsingda Israel gi right lay haina fongdokhiba wafam singadubu Arab amadi Islamic lebak singi Michael gi punna condemn tawakli Huckabee na Israel gi Michael gi Middle East Bible gi matung ina makoi yoiba right lay haina fongdokhibani maangna wafam asi far right commentator amasung Israel gi critic Tucker Carlson wari sanabada fongdokhibani mahak masamag Israel gi akanba supporter ama oribani Carlson na Huckabee ga wari sanaba podcast ki episode adu irai numita release tawkhibani maduda Huckabee na Egypt leiriba Nile Turel marakta leiriba lamadu Israel gini loinana Syria amasung Iraq ki marakta leiriba Euphrates lamadusu makhoi gini haina Bible gi wari du atra handokli karigumba mafam kudimak Israel lawshin bangam labadi khwadi hena farwani adubu Israel mafam singadu loina lawshin ge haibigi wakalod leitri makhoi anina sanakiba adugi matangda ngasi Arab amasung Islamic leba kayana akan momong condemn torkli maruiba Arab ki organization ahumna punna thoki bucherol amada US ki ambassador aduna fongdokliba wafam adu yamna laibak thibani amasung mai chubagi thorni haiki United Arab Emirates ki Foreign Ministry na thadar pachorol aduda leibak adumak ki khuyik fawraba matunda Egypt, Jordan, Indonesia, Turkey, Pakistan, Saudi Arabia, Qatar, Kuwait, Oman, Bahrain, Lebanon, Syria amasung Palestine statue yauri masida sunatana Organization of Islamic Cooperation Arab League amasung Gulf Cooperation Council gi maikedegisu apumba warol aduda khuyek piba yauki makogi warol aduna makha taraduna USA gi ambassador fongdoklibada wafam adu UN Charter da leiriba carbon sinadu ko tayo nei lonana Gaza gi lan matunda makha tana Iran leitana ba honara pathabak thoram sing adugi mayukta changshilapani haidi Nigeria ki khulai paiba singa chatharapa etekta micham kuntra gani pan hatkri Nigeria ki awang nompuk thangba Jamfara state ngarang khulai paiba singa khonggangama da chatharaki ba attack singda yamdrabada miyoi kuntra gani pan hatkri haina police amasung local officials singna fongdorakli lebak adugi awang thangba state singda tonga ba khulai paiba gang sing miyamna bandit haina mingthonba kangbu singna khungang kaya bulut toba amadi miyoi shin fadana puraga kihanba sel numba ki thabak kaya chathariba adugumba Jambarada irang manana leiri mafum aduda khwadigi noba attack adu sagol se numit amasung irai numiti lonaba ahinda thokibani
मफम अदु यौनब लंबेलसु का हेन लैखिदे हाइना जम्बारा पुलिस की वंगालोय अमना फोंदोरक्ले लोकल दी लेजिस्लेचर आमिसु फरुना फोंदोरकिबे मतुंग इन्ना बंदित सिंह अदु गांडो फॉरेस्ट की थोरकलगा लिटसेदान अजब खुदुम चलब मतुंदा माइकई खंगन नोमै पंकाप त कापकपदगी चंथोरपा खुंगंगी मियोय कया आमसु सीबा याउखी खुलाई पाइबा गेंग असि जम्फारा कात्सिना कादुना सोकोडो केवी अमसु नाइगर चिंबा स्टेट सिंगदा लैबा उमंग सिंगदगी थोरकलगा मनांग नकप खुंजा सिंगदा अटैक चथबनी हाइरी नाइजीरिया की लांगमिना चही कयादगी होरदुना ईरान का हेना थोकनबा मफम सिंगदा एहनबा मसिंग थाजिंदुना सेक्यूरिटी की ओइबा थबक थरम सिंह हेंगलबसु हिंसा की थबकती अदुमक लेतना चथरी अरोबदा इंडिया अमसुंग यूएस ना इंटरिम ट्रेड पैक की मिफम नौना मतम लेखरी इंडिया अमसुंग यूएसए ना ngasi इंटरिम ट्रेड पैक की मतंगदा चीफ नेगोशिएटर सिंह उनदुना वारी सागनी हाइना लेबलंब मतम मदु नौना सेमदोखरे इंडिया की टीम अदुना हयेंदगी नुमित हुमनी योइबा इंटरिम ट्रेड पैक अदगी वारी सानबा होगनी हाइना तंगरंबनी इंडिया यूएस ट्रेड डील अदगी नमक्ता यूएसए दा इंडिया की नेगोशिएटर सिंह अदुना चलनब सेम साकिबनी अदुबु सोर्स की मतुंगिना नकल अनिमंगना पुन्ना यानदुना अककनबा मतम अमा अमुक नौना लेबलगनी हाइरी खोंगथांग असी यूएसए की प्रेसिडेंट डोनाल्ड ट्रम्प ना ngarang अथेंबदा लेबाक अदुगी सुप्रीम कोर्ट ना ग्लोबल टैरिफ ओइना चादा तरामंगा लेरबा अदु चादा तरादा हंथगदबनी हाइना लाउथोकलुरबा मतुंगदा तरामंगा दगी हंथबा यारोय हाइना खुदकता प्रेशर पिरकपा अदुना ट्रेड पैक की मिफम अदु नौना मतम लेबलगनी हाइना सोर्स की माइकदगी फोंदोरक्ले इंडिया की कमर्स मिनिस्ट्री ना हौजिक लेरिबा यूएस की ख्वाइदगी नौबा तारिफ सिंह अदुगी मतंगदा मुन्नी यंगशिली मदुना कराई फाउबा इंडिया अमसुंग यूएसए की मरक्ता अवंब पुरकपा याबगे हाबसु खनरी नॉर्थ ईस्ट विंडो टीवी ने संदोक्चरिबा नुंथुगी पाउ पाथोकचबा मतंग असे लोशिंजरे मियेंग ताबिरिबा पुमनमपु अमुकसु हना खुरुमजरे हॉस्पिटल न्यूरो मणिपुर के अहम न्यूरो पेशेंट्स के स्पेशलाइज हॉस्पिटल न्यूरो इमरजेंसी ट्रॉमा नेट मल्टी स्पेशलिटी हॉस्पिटल सिंजय मथक तोंगथाम लिकाइदा हांदोकचरे हॉस्पिटल असना मरुइना बीपी स्ट्रोक ब्रेन ट्यूमर लम्बी की खुदोंथिबा स्पाइनल डिस्क प्रोलैप्स स्पाइनल ट्यूमर अमदी माइग्रेन चिंबा लायंगली हॉस्पिटल असदा न्यूरो की लायंग चंबा अफब मखल की खुसु खुलाई अमदी मेशिन मरांग कायदे लई मसिना कोक मरी लेनबा तोंगान तोंबा मखल की अनाबसिंग निंथिना लायंगली लमदम मसिदा न्यूरो सर्जन यामना तांगरिबा मरमना चिंगमदी अराप मफमदगी लाकपा अनाबसिंग न्यूरो सर्जन उननब होनबदा अवाब क्या मायोंगरी मसिदा सुनतना मतम थिंथना अनाब लायंगना मरम ओरगा खुदोंथिबा क्या सुमायोंगरी मसी पुनमक्तगी खरदो ओरबसु कन्ननबा डॉक्टर पार्किंसन सिंह एमसीएस न्यूरो सर्जरी एम्स न्यू दिल्ली ना मसामकी हॉस्पिटल असिदा पुंग कुनमरी लेदुना अनाब सिंह लायंगली हॉस्पिटल असिदा अताब ममलदा लायंग मतनतना ओपीडी जनरल अमदी आईसीयू बेड्स ऑपरेशन मेडिसिन एक्सरे अमदी लैब कमैली नबसनसु अताब ममलदा फंगल्ली ngasimagrenshin biro amadi kudong chaba singa silobiho hena kubam rol gidama hospital asigi telephone number 7005534166 natraga 8974572154 da pau phobiraku yagani नॉर्थ ईस्ट विंडो मिनिंग ताबिरिबा मयाम पुनमकपु तरामना ओक्चरी हौजिक मपालामगी थबकी पाव पिजरी अहानबदा अथुबगी ओइना दुबई की वेयरहाउस वर्कर की थबक कौरी हाइरिबा थबक असी एप्लाई तोबिनिंगबा मियो